Article 370 Chetna Hankibadagi Kashmir Northeast amasung Maoist na Sokhallaba Mapham Singda Chada Marifugi Changda Hingsha gi Thoudok sing Hanthakhre haina Union Home Minister Amit Shah na phongdokre. Delhi Police linkhat kibagi humfutara mapan lak suba kumon thoram ngase Delhi Police Headquarters ta pangthokre. Thoram aduda Delhi Police ki SWAT team, band unit, dog squad, motorcycle riders, PCR unit amasung tongan ba specialized formation singna march past tatke. Khangalaba personal Singda su Amit Shah na honorary medal sing lanthoki. Thauramadu Wangang Laduna Union Home Minister Amit Shah High Integrated Headquarters ama lupa crore chahum ganifu manga changna semgat lagani masina narcotics trafficking amasung terrorism thengnabada leibaga sigi khwaidagi faraba center oiragani. State of the art complex asida modern indoor firing range, war room, cyber lab, training hall amasung afaba makhalgi equipment sing thamgani. Delhi Police na leibaga sigi damak lawriba thaudang sing thaningai ni haina Home Minister na thagat pafongdoki. Mahagna makha taraduna Article 370 Chetna Hankibadagi Kashmir Northeast amasung Maoist na Sokhallaba Mapham Singda Chada Marifugi Changda Hingsha gi Thoudok Hanthakhre hariba Mapham sing asi Hingsha sungthok thoktaba Mapham sing oigadaba numit kuidre kumja English singaniga tara mari gi mamangda state tara mathoida sandogliba Maoist ki Hingsha Northeast ki nena tadaba fibam amasung Kashmir da terrorism chathabana leibaga sigi internal security da khwaidagi singnaba ama oike adubu chahiya sigi March 13 faubada leibaga sida Maoist ki Hingsha kokhanbada mai pakane Northeast ki oina nahali sing tara khulai thadoktuna mainstream da halakhre Northeast ki peace and agreement kun khutyek pinaduna tung koina santi purakna nabalambi da khumang yang na changsili haina Amit Shah na phongdoke.